ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯣꯕꯥꯏꯜꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯊꯝꯕꯒꯦ ꯑꯃꯗꯤ ꯃꯣꯕꯥꯏꯜꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯨ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯃꯣꯕꯥꯏꯜ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡꯁꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯊꯍꯜꯂꯤ ꯑꯃꯁꯨꯡ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤꯁꯨ ꯍꯟꯊꯍꯜꯂꯛꯏ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯕꯒꯤ ꯑꯃꯥꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯪꯅ ꯈꯪꯅ ꯊꯥꯗꯣꯛꯄꯗꯤ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯃꯣꯕꯥꯏꯜꯗ ꯂꯣꯏꯅ ꯄꯥꯡꯊꯣꯛꯂꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯣꯕꯥꯏꯜꯁꯦ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝꯅ ꯂꯧꯅꯔꯛꯂꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯣꯕꯥꯏꯜꯁꯦ ꯁꯨꯞꯅꯇꯒꯤ 30% ꯈꯛꯇꯅꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯀꯥꯟꯅꯕ ꯍꯤꯔꯝꯂꯣꯝꯗ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯂꯦꯝꯍꯧꯔꯤꯕ 70% ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯍꯤꯔꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯃꯔꯝꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯂꯕ ꯇꯨꯡꯗ ꯅꯪꯒꯤ ꯃꯣꯕꯥꯏꯜꯅ ꯅꯍꯥꯛꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯝꯕꯗꯣ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯑꯣꯏꯅ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯅꯍꯥꯛꯀꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯁꯣꯏꯗꯅ ꯊꯝꯕ ꯉꯝꯒꯅꯤ ꯃꯔꯨꯞꯁꯤꯡ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯕꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤꯁꯨ ꯂꯩꯇꯦ ꯀꯥꯟꯅꯕ ꯍꯤꯔꯝꯂꯣꯝꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯅꯉꯣꯟꯗꯁꯨ ꯑꯁꯨꯝꯅ ꯊꯣꯛꯂꯝꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯟꯗꯨꯅ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯧꯒꯦ ꯈꯜꯂꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯃꯤꯅꯤꯠ 20-30ꯗꯤ ꯑꯇꯣꯞꯄ ꯍꯤꯔꯝꯗ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡ ꯐꯥꯎꯕ ꯅꯪꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯈꯤꯕ ꯀꯔꯤꯗꯒꯤ ꯅꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯤꯕꯅꯣ ꯀꯔꯤꯒꯤꯗꯃꯛ ꯃꯣꯕꯥꯏꯜ ꯑꯗꯨ ꯌꯦꯡꯈꯤꯕꯅꯣ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯈꯤꯕ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗ ꯌꯥꯎꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯅꯣꯇꯤꯐꯤꯀꯦꯁꯟ ꯁꯤꯁꯇꯦꯝ ꯌꯨꯖꯔ ꯏꯟꯇꯔꯐꯤꯌꯔꯁꯦ ꯅꯪꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯗ ꯂꯨꯞꯇꯨꯅ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯅꯕꯒꯤ ꯃꯑꯣꯡꯗ ꯗꯤꯖꯥꯏꯟ ꯇꯧꯏ ꯗꯤꯖꯤꯇꯦꯜ ꯀꯝꯄꯅꯤꯁꯤꯡꯅ ꯃꯈꯣꯏꯗ ꯀꯥꯟꯅꯕ ꯄꯩꯁꯥ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯐꯤꯠ ꯌꯥꯝꯅ ꯐꯪꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯌꯥꯔꯤꯕ ꯃꯈꯩ ꯃꯣꯕꯥꯏꯜ ꯄꯥꯏꯅꯤꯡꯗꯨꯅ ꯁꯤꯖꯤꯟꯅꯅꯤꯡꯗꯨꯅ ꯂꯩꯅꯕꯒꯤ ꯃꯑꯣꯡꯗ ꯍꯣꯠꯅꯩ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯅꯍꯥꯛꯅ ꯑꯂꯥꯔꯝ ꯊꯝꯒꯦ ꯈꯟꯗꯨꯅ ꯃꯣꯕꯥꯏꯜ ꯄꯥꯏꯕ ꯃꯇꯝꯗ ꯅꯍꯥꯛ ꯁꯣꯏꯗꯅ ꯐꯦꯁꯕꯨꯛꯇ ꯀꯔꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯆꯦꯛ ꯇꯧꯅꯤꯡꯕ ꯐꯥꯎꯒꯅꯤ ꯆꯦꯛ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯇꯧꯔꯤꯉꯩ ꯀꯃꯦꯟ ꯍꯟꯇꯣꯛ ꯍꯟꯖꯤꯟ ꯇꯧꯔꯤꯉꯩ ꯃꯤꯅꯤꯠ 30-40ꯗꯤ ꯑꯁꯨꯝ ꯍꯧꯈꯤꯒꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯆꯦꯛ ꯇꯧꯕ ꯑꯃꯨꯛ ꯆꯪꯕꯗ ꯃꯤꯅꯤꯠ 5-10 ꯑꯗꯨꯝ ꯍꯧꯈꯤꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯆꯞꯇꯁꯨ ꯃꯌꯥꯝꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯐ ꯍꯦꯛ ꯊꯝꯕꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯁꯣꯏꯗꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯒꯅꯤ ꯃꯁꯤ ꯐꯥꯎꯍꯜꯂꯛꯂꯤꯕꯁꯤꯡꯁꯦ ꯃꯣꯕꯥꯏꯜꯅ ꯅꯍꯥꯛꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯕꯒꯤꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯄꯥꯟ ꯊꯣꯛꯂꯒ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯝꯕꯁꯤꯡ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟ ꯒꯦꯝꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯕ ꯀꯣꯏꯃꯤꯟꯅꯔꯝꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐꯣꯟꯗ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯦ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡ ꯃꯦꯁꯦꯖꯇ ꯀꯣꯜꯗ ꯂꯣꯏꯅ ꯍꯥꯏꯅꯔꯦ ꯁꯨꯃꯥꯏꯅ ꯐꯣꯟꯗ ꯁꯨꯝ ꯁꯤꯖꯤꯟꯅꯈꯤꯕꯁꯤꯅ ꯍꯦꯕꯤꯠ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯂꯛꯇꯕ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤꯁꯨ ꯍꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯇꯕ ꯀꯌꯥ ꯑꯃ ꯊꯣꯛꯏ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯩ ꯍꯛꯆꯥꯡ ꯀꯌꯥꯗꯁꯨ ꯁꯣꯛꯍꯜꯂꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ ꯅꯈꯣꯏꯁꯨ ꯗꯤꯖꯤꯇꯦꯜ ꯀꯝꯄꯅꯤꯒꯤ ꯂꯥꯡꯗ ꯊꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯤꯡꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯃꯇꯝ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯎ ꯅꯠꯇ꯭ꯔꯒ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨ ꯑꯣꯐ ꯊꯝꯖꯤꯜꯂꯨ ꯃꯔꯝꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯅ ꯅꯪꯕु ꯍꯦꯟꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ
phone paiba matamda screen on tawdringai mamangda aina tawge khaliba thabak adu karino khudam oina hairabada Google da changduna word meaning bu yengbabu oiro natraga call tawgadababu oiro haibadu munna khanglaba matungda oina mobile screen do on tawbiyu hek loibaga mobile du nahaki manaktagi lapna thammu matam pumbada mobile bu loina duna leiba amadi tumba matamdasu mobile bu nanakta thammaga tumbagi hainabi adu ngasidagi thadou mobile sijinnarabasu afaba hiramlomda oina sijinnau samna hairabada lairiki matangda khangdabasing khangnaba hotnabada knowledge tansinnaba hotnabada motivation fangnaba hotnabada oina sijinnau malem taibong pansida lairiba posaksingse afaba phattaba haiba karisu leite aikhoina sijinnabadugui makha poli nahakna yamna toina hanna mobile sijinnaramba adu hongdou hongdoklaba tungda nasana nasagi asoibasing adu khangjarakani samna hairabada matam sigi inkhalakliba nahasingna PUBG mobile legend Facebook WhatsApp amadi Instagram na chingbada addict chuduna lairibase nasana nasabu digital technology singi langdagi nanthoknaba hotnau mobile na nangbu control tawraga nahangai thamlamba adu ngasidagidi nasagi control gi makhada thamnaba hotnau karigumba ngasigi video asina mayamda kanaba loksinba yaba wakhal lousing phangba ngamlabadi video asibu like toubiyu pukningi oiba warolsu comment section da comment oina fongdokpirau loina loinana wakhal lousing YouTube channel asibu support toubiba oina video asibu somgi marup mapangsingda share toubiyu karigumba somsu wakhal lousing YouTube channel asibu subscribe taubidriba oirabadi subscribe toubiyu mathangi video thagalakpa matamda notification laknabagidamak bell icon su all the thambiyu ngasigidi matang swaida loisinjarage mathangi nomaijingda morning motivation video ama mayamgi mafamda khudol tamjage